ꯑꯩꯅ ꯍꯟꯗꯛ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯂꯥꯛꯄꯁꯤꯗ ꯑꯣꯖꯥ ꯑꯃꯅꯤꯒꯤ ꯃꯌꯨꯝꯗ ꯆꯠꯆꯔꯒ ꯑꯝꯇ ꯍꯪꯖꯒꯦꯅ ꯈꯤꯇ ꯅꯛꯁꯤꯟꯅꯕꯤꯌꯨ ꯑꯣꯖꯥ ꯒꯪꯒꯥꯒ ꯑꯣꯖꯥ ꯃꯦꯟꯖꯔꯒꯁꯦ ꯍꯦꯛ ꯂꯝꯕꯤꯗ ꯍꯦꯛ ꯊꯦꯡꯅꯔꯦ ꯑꯣꯖꯥ ꯃꯦꯟꯖꯔꯁꯤꯅ ꯃꯣꯖꯥ ꯐꯨꯔꯤꯠꯀ ꯇꯧꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗ ꯑꯣꯏꯁꯤ ꯑꯣꯖꯥꯒꯤꯗꯤ ꯑꯣꯖꯥ ꯃꯦꯟꯖꯔꯒꯤꯗꯤ ꯌꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯅꯤ ꯃꯅꯥꯛꯁꯤꯗ ꯑꯗꯣ ꯆꯪꯁꯤ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯖꯔꯤꯕ ꯑꯩꯒꯤ ꯐꯤꯕꯝꯃꯛ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯑꯉꯛꯄ ꯑꯃꯅꯤ ꯇꯧꯔꯤꯁꯦ ꯁꯥꯕꯅꯤꯅ ꯑꯗꯣ ꯏꯁꯤꯡꯁꯨ ꯌꯥꯝ ꯆꯥꯎꯔꯦ ꯉꯁꯤꯗꯤ ꯁꯣꯅꯥꯏ ꯇꯨꯔꯦꯟꯁꯦ ꯑꯩꯈꯣꯏ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯟꯅꯗꯤ ꯑꯩ ꯍꯧꯖꯤꯛꯇ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯍꯥꯟꯅꯗꯤ ꯑꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯣꯖꯥ ꯃꯦꯟꯖꯔꯗꯤ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯃꯒ ꯔꯤꯇꯤꯌꯥꯔ ꯇꯧꯕꯤꯔꯛꯏꯃꯤ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯅ ꯑꯗꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯀꯌꯥꯝ ꯊꯣꯛꯈ꯭ꯔꯒꯦꯕ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗꯒꯤ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯏ ꯁ꯭ꯀꯨꯜꯗꯗꯤ ꯃꯁꯛ ꯅꯥꯏꯕ ꯈꯔ ꯀꯟꯅ ꯉꯥꯡꯕꯤꯌꯨ ꯑꯣꯖꯥ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯏ ꯁ꯭ꯀꯨꯜꯗꯗꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯗꯥ ꯑꯃꯦꯔꯤꯀꯥꯒꯤ ꯀꯅꯥꯗꯥꯗ ꯑꯩꯈꯣꯏꯒꯤ ꯑꯦꯜ ꯅꯤꯁꯤꯀꯥꯟꯇ ꯍꯥꯏꯗꯅ ꯃꯥꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯥꯏꯟꯇꯤꯁꯠꯅꯤ ꯑꯃꯦꯔꯤꯀꯥꯒꯤ ꯌꯥꯝ ꯁꯥꯡꯗꯣꯛꯇ꯭ꯔꯁꯨ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡ ꯌꯥꯎꯔꯦ ꯑꯃꯦꯔꯤꯀꯥ ꯂꯩ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯈꯤꯕ ꯏꯟꯖꯤꯅꯤꯌꯥꯔ ꯗꯥꯛꯇꯔ ꯌꯥꯝꯃꯤꯅꯦ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯔꯟꯖꯤꯠ ꯍꯣꯏꯁꯤ ꯗꯥꯛꯇꯔ ꯔꯟꯖꯤꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩ ꯍꯧꯈꯤꯗꯣꯏꯔꯥ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯅꯤ ꯑꯠꯆꯥ ꯃꯇꯝꯗꯨꯒ ꯔꯟꯖꯤꯠ ꯍꯣꯏꯒꯤ ꯃꯇꯝꯁꯨ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯅ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯅ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝ ꯂꯩꯔꯝꯃꯤ ꯑꯗ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯒꯤ ꯃꯈꯣꯏꯁꯦ ꯂꯥꯁ ꯕꯦꯁꯅꯤ ꯑꯣꯖꯥ ꯒꯪꯒꯥ ꯆꯠꯊꯣꯛꯄꯤꯒꯅꯨꯅꯦ ꯀꯩꯅꯣꯅꯦ ꯑꯩ ꯋꯥꯔꯤ ꯁꯨꯝ ꯁꯥꯈꯤꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯩ ꯏꯁꯥꯃꯛ ꯁꯤꯅꯥ ꯃꯦꯟꯖꯣꯔ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯑꯦꯝ ꯏ ꯁ꯭ꯀꯨꯜꯗ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯗ ꯃꯤꯗꯤꯌꯝ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯤ ꯀ꯭ꯂꯥꯁ 4, 5 ꯑꯗꯨꯅ 4ꯗꯒꯤ ꯍꯧꯔꯝꯃꯤ ꯑꯩ ꯏꯁꯥꯃꯛꯁꯦ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯑꯦꯝ ꯏ ꯁ꯭ꯀꯨꯜꯗ ꯐꯥꯔꯁט ꯕꯦꯁꯅꯤ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯒꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤꯗꯤ ꯑꯣꯖꯥ ꯀꯩꯅꯣ ꯍꯣꯏꯁꯦ ꯑꯣꯖꯥ ꯕꯕꯥꯇꯣꯝꯕꯤ ꯍꯣꯏꯁꯦ ꯄ꯭ꯔꯣꯐꯦꯁꯔ ꯕꯕꯥꯇꯣꯝꯕꯤ ꯍꯣꯏꯁꯦ ꯃꯣꯏꯅ ꯍꯧꯈꯤꯕ ꯃꯇꯝꯗ ꯍꯥꯏ ꯁ꯭ꯀꯨꯜꯁꯤ ꯂꯩꯔꯕ꯭ꯔꯥ ꯂꯩꯔꯦ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔꯅꯤ ꯃꯇꯝꯗꯨꯒꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯂꯥꯛꯇ꯭ꯔꯤ ꯕꯦꯡꯒꯣꯂꯤ ꯃꯤꯗꯤꯌꯝꯒꯤ ꯁꯥꯇ꯭ꯔ ꯕꯦꯡꯒꯣꯂꯤ ꯃꯤꯗꯤꯌꯝꯗꯤ ꯑꯣꯏꯕ ꯕꯦꯡꯒꯣꯂꯤ ꯃꯤꯗꯤꯌꯝꯗꯒꯤ ꯃꯣꯏꯁꯦ ꯄꯥꯁ ꯇꯧꯗꯣꯏꯅꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯂꯥꯛꯄꯗꯤ 70s ꯃꯇꯝꯗ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗꯗꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯦꯜ ꯄꯤ ꯁ꯭ꯇꯦꯖꯗꯗꯤ 1956ꯗꯒꯤ 56ꯇꯩ ꯍꯧꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯍꯥꯏꯗꯤ ꯑꯦꯝ ꯏ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯦꯝ ꯏ ꯂꯦꯚꯦꯜ ꯍꯥꯏ ꯑꯁꯤꯗꯗꯤ ꯑꯁꯥꯝ ꯒꯣꯔꯃꯦꯟꯅ ꯃꯇꯝꯗꯨ ꯑꯌꯥꯕ ꯄꯤꯗꯕ 1956ꯇꯒꯤ ꯍꯧꯔꯒꯁꯨ ꯄꯤꯕꯤꯈꯤꯗꯕ ꯑꯗꯨꯅ ꯃꯊꯪ ꯑꯩ ꯏꯁꯥꯃꯛꯁꯦ ꯍꯥꯏꯗꯤ ꯃꯣꯁ ꯄ꯭ꯔꯣꯕꯦꯕꯂꯤ 1964, 65 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯦꯝ ꯏ ꯁꯦꯛꯁꯟ ꯂꯣꯝꯗ ꯍꯧꯔꯦ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯂꯛꯈꯤꯄꯨꯔꯗ ꯑꯃꯨꯛ ꯍꯥꯜꯂꯦ ꯂꯛꯈꯤꯄꯨꯔ ꯁꯥꯏꯠ ꯍꯥꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯒꯪꯒꯥ ꯀꯩꯅꯣ ꯅꯣꯏ ꯕꯣꯟꯇ꯭ꯔꯥꯄꯨꯔꯁꯤ ꯑꯁꯨꯛ ꯆꯥꯎꯔꯒ ꯀꯦꯟꯗ꯭ꯔꯗꯤ ꯑꯝꯇ ꯇꯣꯈꯥꯏ ꯃꯥꯟꯅꯦꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯕꯣꯟꯇ꯭ꯔꯥꯄꯨꯔꯁꯦ ꯀꯩꯅꯣ ꯑꯣꯏꯔꯒꯅ ꯀꯤꯂꯣꯃꯤꯇꯔ 8 ꯍꯣꯏꯅꯦ 8 ꯍꯥꯏꯔꯁꯤꯅꯦ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯇ ꯄꯨꯟꯗꯦ ꯑꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗꯒꯤ ꯑꯃꯨꯛ ꯈꯤꯇꯪ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯁꯥꯏꯠ ꯑꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯒ꯭ꯋꯥꯂꯤ ꯕꯣꯁꯇꯤ ꯍꯥꯏꯗꯅ ꯒ꯭ꯋꯥꯂꯤ ꯈꯪꯉꯤꯁꯦ ꯃꯩꯇꯩ ꯂꯩꯔꯦ ꯑꯗꯨꯒ ꯗꯣꯔꯣꯝ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯆꯤꯡꯉꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯩꯅ ꯕꯣꯟꯇ꯭ꯔꯥꯄꯨꯔꯁꯦ ꯀꯤꯂꯣꯃꯤꯇꯔ 8ꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ ꯑꯃꯈꯛꯇꯗ ꯄꯨꯟꯗꯦꯕ ꯄꯨꯟꯗꯦ ꯈꯤꯇꯪ ꯅꯛꯁꯤꯟꯅꯕꯤꯌꯨꯅꯦ ꯄꯨꯟꯗꯦ ꯑꯩꯈꯣꯏꯒꯤꯅ ꯑꯩꯈꯣꯏ ꯁꯨꯅꯥꯏ ꯆꯤꯡꯉꯤꯁꯤꯅ ꯀꯗꯥꯏꯗꯒꯤ ꯀꯗꯥꯏꯐꯥꯎ ꯆꯤꯡꯉꯤꯅꯣ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯁꯤꯒꯤ ꯊꯣꯡꯁꯤꯒꯤ ꯃꯈꯥꯁꯦ ꯃꯁꯤꯗ ꯁꯨꯅꯥꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯤꯡꯉꯤ ꯁꯤ ꯃꯊꯛꯈꯩꯅ ꯑꯁꯤ ꯃꯊꯛꯀꯤꯅ ꯑꯩꯈꯣꯏ ꯗꯣꯂꯥꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯆꯤꯡꯉꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯚꯣꯇꯔ ꯃꯁꯤꯡ ꯌꯥꯝꯕꯁꯤ ꯁꯣꯝꯗꯅꯤꯅꯦ ꯁꯣꯝꯗꯅꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯨꯅꯥꯏꯗ ꯂꯩꯔꯝꯕꯁꯦ ꯍꯟꯗꯛꯀꯤ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯇꯦꯜ ꯕꯣꯟꯇ꯭ꯔꯥꯄꯨꯔꯁꯦ ꯑꯩꯈꯣꯏ ꯙꯣꯂꯥꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗ ꯂꯥꯛꯑꯦ ꯄꯨꯟꯅ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯄꯣꯁ ꯈꯥꯏꯗꯣꯛꯑꯣꯏꯔꯥ ꯄꯨꯟꯒꯦꯔꯥ ꯄꯨꯟꯕꯗ ꯚꯣꯇꯔꯁꯤ ꯀꯌꯥꯃꯨꯛꯅꯣ ꯂꯩꯔꯤꯁꯦ ꯄꯨꯟꯅ ꯑꯣꯖꯥ ꯑꯅꯤꯅ ꯃꯩꯇꯩꯒꯤ ꯚꯣꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯟꯇ꯭ꯔꯥꯄꯨꯔꯒꯤ ꯑꯣꯏꯅ ꯕꯣꯟꯇ꯭ꯔꯥꯄꯨꯔꯒꯤꯅ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔꯁꯦ 1,000
लिसिंग तरेन मु आ पुल्लगदी वारी लिसिंग अखोगी हुजी सुनाई कॉन्स्टिट्यूशन सिदा लेरंबा टोटल अखोगी मैतई की वोटर से का लिसिंग अनि का चहुम जामबी ले सोनाई दा सुनाई ले मतम दा बोंतरापुर की ओइना बोंतरापुर की वना सुनाई दा लेबा बोंतरापुर सुनाई बोंतरापुर ana adegi dhalai dadi hujik dolai ronda na khali dolai si na khali ado hujik muk dolai ronda bontarapur gi apagi sunara da le masuk mu unhin mata laga di asida lising ahum kai adu puter di lising taret mu lei nate mase khatang kai mase ne bom lai da nani da koi sunai constitution da ne koi maitai gi voters se lising akoi gi bisnu pya konana अखोई सुना कैंसन की होना नहीं अखोई मणिपुरी कैनो से aina bontaraपुर की wan बोंतरापुर की दी अखोई की कैनो से अखोई सुना की से लिसिंग अखोई बोंतरापुर की ओइना सुना अखोई सुना कैंसन ने बोंतरापुर ओइना लिसिंग अनि गा चाबरी चांगा मु hoine punna lising mari mu hujik asuna kana punjala ko युक्ति सोना बोला दी lising मरी मुक मयाला mari mu maya मरी मुक ado no punna lising mari ji yung kaya muktagi urakadoi no si tangwa satruk bum churong godra yumdi kharabudi lalli hojikti mati chama ja puse ai di thoi mamang gi wari hujik tongan ja ba no no bajum gi sa ba ni na ai gi ojaman ni ju gi ngani ahan di labu bum da ai yum je kaya tanam da hoi hoi ji labu su ma ya ma chong do oh chongthore na chama ja tu che gi am khara helaman ade kaino di adegi number 1 bon tarapur aina karise tarapur ji aba aina khangjabada silchar tarapur railway station gi tarapur sim leira adegi sribar manaki ujan naibra ujan tarapur haibam leira sina bon tarapur si khena baji karino adegi karino tarapur hai jina kai अखोई की बोंतरापुर से ah अखोई की अहलमन की वारी की ah अखोई से जाम जंगल ओइना ah अखोई से कैनो ओइना लेरम अदुgai की अखोई पुलै से ah अखोई मयांग की कैनो न तेरा आइना खाय ah ah अद पुलै सु जाम हरमबा ah अद इपाई पुसिन नौना ताक मतलब जंगल सो रमबा ah अदुgai की अखोई पुलै सु जाम हरमबा ah असे अदुgai की अखोई बोंतरापुर हैना थुन मने आइना दुमाय तो न अहलमन से oh tarapur adegi asomgi silchar tarapur sina kar aduju मसीगी चौरापटे को आइबन नम्बर agi mana apoi yasina taki da tarapur se loina lei ga da ah ah akoi si tarapur en ko uram me hoi hoi akoi madu khudam di ajoji akoi gi akoi khunda lei ba 156 number LP school se akoi su tarapur LP school ga adi government record ta tarapur LP school in lei ba whereas mase masigi school se british period tagi lingi bani ba 156 number LP school akoi lingi mamang ga lei ba ase magi kena se government record ta ji 156 number tarapur LP school in lei ba ado akoi gi tarapur se mafam anihum se suba sida silchar tarapur leire asi tarapur akoi ki tarapur se leire adagi lakipur gi akoi ujan moi ujan tarapur hai de mo tarapur sum hai asumana adoi akoi gi mamang ai di akoi gi I pau khogin gi maru ba pambai si di post office no ina akoi tarapur haina ai di ken to basida akoi gi official letter sing lak ko khol pada ba ona tena chat matang hel lak ba aduna ado asai gi marup ganga sing takpi ismaina adodi masi akoina masi khara onthok taba taraga di akoi se gone jesin na leiba tare adana akoi khunsina khara su mongchong na leiramba mongchong na leiramba dagi doi mamang bon nam hatelaga akoi se bon tarapur ohela si haidana aduga jana banda akoi kunse bon tarapur ade hojik bon tarapur si gram panchayat kari chingino gram panchayat jo GP sundari GP adu GP da di pulli bra hol cha हुजिक पुंदे अदो हंडक ति पुल्लन handak ti pullane ba हंडक hana sundari ga kari ga oremino अखोई सुंदरी जीपी आरगा दुम खने कोई सुनाई सुनाई की कंजुरी मका लेंगे ददी कोई से नंबर 20 सुंदरी GP फाइनल लेदन नंबर 20 सुंदरी GP है अदुबो हंदकी अखोई असम गवर्नमेंट की लिमिटेशन एरिया खाइदोरकपसिदा अखोई हुजिकी हारिबा मरु ओइबा मपुंग ओइबा बोन तरफ खुंगसे धलाई कॉन्स्टिट्यूएंसी दा लाबगी मतुंग सिदा हजु फावबा अखोई
GP एरिया से मफम लेप्त्री ꯑꯣ ꯂꯦꯞꯇ꯭ꯔꯤꯕ मफम लेप्त्री अखोइना खंजबदा ताजबदा ngasi फाउगी थाजबा लेबदा ꯎꯝ अखोइ गंगानगर GP आइना लई अच्छा गंगानगर GP दा अखोइ सुंदरी की पार्ट 3 एंड पार्ट 4 ꯎꯝ मसिगा वार्ड मेंबर मरी लई मसी वार्ड मेंबर मरी से हजिकी हारिबा गंगानगर सिदा पुनबई वफम मदी अखोइ निमपुंग ताजे ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯖꯤꯂꯥ ꯄꯔꯤषꯠꯇꯤ जिला अच्छा, परिषद पूरा- अखोइ पूरा लोइना कायरा होंगा ꯁꯤꯁꯨ ꯀꯥꯏꯔꯛꯑꯅꯦꯕ ꯍꯥꯟꯅ ꯀꯩꯗ ꯂꯩꯔꯝꯒꯦ आदि अखोइ सुनाई कनो ꯁꯣꯅꯥꯏꯒꯤꯗ अखोइगी पूर्व सुनाइना लेरम ꯑꯗꯒꯤ ꯑꯩꯅ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯃꯔꯝꯗ ꯍꯪꯅꯤꯡꯕ ꯑꯅꯤꯗꯪ ꯉꯥꯏꯁꯤꯜꯂꯛꯑꯦ ꯑꯅꯤ ꯑꯍꯨꯝꯗꯪ ꯑꯃꯅ ꯆꯥꯎꯇꯣꯟ ꯑꯦꯃꯤ ꯑꯅ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯆꯥꯎꯇꯣꯟꯁꯤ ꯀꯅꯥꯅꯣ चौकोन सिंह ऐसे मसे अखोइ बोनतरापुदा ꯃꯥꯅ ꯂꯅꯥꯏ ꯑꯣꯏꯅ ꯀꯜꯂꯝꯕꯅꯦ अखोइ मखल लकाई ꯑꯥ मदमा दाबा ꯑꯥ चौतुल से अखोइगी मथक लेकाय हाय ꯑꯥ मथक लेकाय सिदा फाइदगी इना केरा खुमा पैसा पाइबा ꯎꯝ जमीदार म ओइरमने ꯀꯌꯨꯝ थोकचोमनी ꯊꯣꯛꯆꯣꯝ थोकचोमनी अदना माकना हाइदी लमजे कटलगा ꯑꯥ दे बोन मसी वारीदी जाम सांगरे मनुगे वारी सिदे ꯍꯣꯏ आई फोंदोक चररोइगे ꯅꯠꯇꯦ ꯐꯣꯡꯗꯣꯛꯄꯤꯅꯨ ꯑꯗꯨ ꯐꯣꯡꯗꯣꯛ ꯃꯇꯝꯁꯨ ꯂꯩꯇꯦ ꯑꯥ बोनतरापुरगी ꯑꯥ इरांग अमा थोकपदगी ꯑꯥ बोनतरापुर एमी स्कूल मसा लेजबसेगी ꯑꯥ अखोइ से मसिगा करिगुम्बा वाफम अमदगी ꯎꯝ नुंगाइनददना अखोइ मथकलोंगी असिना आइदी स्कूल अमा एमी स्कूल अमा हौदबा जादे हाइना आइदी थिनाको मसि कनादा चंगगदी मसि ꯎꯝ मपुंग फानी हाइना कय तोबदा अखोइगी इकाइ खुमजरिबा लैगिद्रबा ꯎꯝ चौतोल सिंहसिना माना लमसे पीरगा युमसिसु माना मागी सेना साबनि ꯑꯣ ꯑꯣ सिबादा ꯑꯣ चौतोल सिंह मणिपुरी एमी ꯆꯥꯎꯇꯣꯟ ꯑꯥ ꯑꯥ ꯑꯩꯒꯤ ꯁꯤꯃ ꯑꯗꯒꯤ ꯀꯩꯅꯣ ꯃꯩꯔꯥ ꯄꯥꯏꯕꯤꯗꯤ ꯂꯩꯔꯦ ꯈꯪꯉꯦ ꯀꯩꯅꯣ ꯑꯣꯖꯥ ꯍꯥꯟꯅ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯦꯗ ꯃꯤꯁꯦꯁ ꯑꯣꯏꯕꯤꯔꯝꯃꯤꯗꯣ ꯔꯤꯇꯤꯌꯥꯔ ꯇꯧꯈ꯭ꯔꯕ ꯑꯣꯖꯥ ꯒꯨꯅꯕꯇꯤ ꯔꯤꯇꯤꯌꯥꯔ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ बोनतरापुदा मैरा पाइबी से बोनतरापुदा अमत ओइनदि पुनदे ꯑꯥ माई मागी अखोइ लेकाई लेकाई गो ओइना ꯆꯞ ꯆꯥꯅ ꯂꯩꯌꯦꯕ अदो माई माई लेकाई लेकाई गो ओइना ले ꯑꯗꯩ ꯀ꯭ꯂꯕꯇꯤ ꯅꯍꯥꯔꯣꯟꯁꯤꯡꯒꯤ नारोनी क्लास तो माई माई अखोइ बोनतरापुदी चावबनिना ने ꯎꯝ अदो माई मागी लेकाई गी ओइनादि लैरे ꯎꯝ अदो बोनतरापुरगी अपुनगोदि असाई युआरडी असाई यूनाइटेड रुरल डेवलपमेंट सोसाइटी सोसाइटी बोनतरापुर अखोइ ओजा मेनजो सेमा होजि प्रेसिडेंट ꯀꯔꯤꯑꯕ मसेना ꯌꯨꯅꯥꯏꯇꯦꯠ रूरल डेवलपमेंट सोसाइटी ꯑꯣ हाइना समना URDS सरगा खने ꯕꯣꯟꯇ꯭ꯔꯥꯄꯨꯔꯒꯤ ꯑꯣꯏꯅ बोनतरापुर असुपा ꯁꯥꯟꯅ ꯈꯣꯠꯅꯕꯒꯤꯒꯁꯨ ꯇꯧꯕ꯭ꯔꯕ लोइना तो लोइना तो अदा कोई लोइना ब्रांच पुनमकि मसिगी अखोइ केनो ले सेल मम लोइना ले सेल मंगा थुना खाइदुई ꯎꯝ ꯎꯝ ꯑꯗꯣ ꯑꯗꯨꯒꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ URDSꯅ ꯇꯧꯔꯒ ꯍꯧꯈꯤꯕ ꯆꯍꯤꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯍꯣꯜ ꯕꯣꯟꯇꯔꯥꯄꯨꯔꯗꯒꯤ ꯎꯝ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏ ꯍꯣꯏ ꯍꯣꯏ ꯃꯇꯦꯡ ꯄꯤꯕ ꯑꯣ ꯆꯠꯀꯅꯤ ꯑꯩꯈꯣꯏ ꯊꯦꯡꯅꯖꯒꯤ ꯊꯦꯡꯅꯖꯒꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯑꯗꯣ ꯑꯣ ꯀ꯭ꯂꯥꯕꯀꯗꯤ ꯀ꯭ꯂꯥꯕ 9 ꯂꯩ ꯀ꯭ꯂꯥꯕ 9 ꯑꯗꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯒ꯭ꯔꯨꯞ 6 ꯂꯩ ꯀ꯭ꯂꯕꯀꯤ ꯃꯣꯏ ꯁꯪꯂꯦꯟꯁꯤꯡꯗꯤ ꯁꯪꯂꯦꯟꯁꯤꯡꯁꯦ ꯍꯧꯖꯤꯛ ꯁꯪꯂꯦꯟꯁꯦ ꯂꯩꯇꯦ लेइतबा जावी लेइबा जावी ओजा ꯑꯩꯈꯣꯏꯒꯤ मसेदी चौरातना कैनो ꯑꯩꯈꯣꯏꯁꯦ ओइरे यामना परमानेंट कैनो ꯎꯝ ओइबसे कया लेइ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯍꯥꯏꯅ ꯂꯩꯇꯦ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣꯃꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯑꯣꯏꯅ ꯆꯥꯎꯅ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯌꯨꯅꯥꯏꯇꯦꯠ ꯔꯨꯔꯦꯜ ꯗꯦꯕꯂꯞꯃꯦꯟट ꯁꯣꯁꯥꯏꯇꯤ सेना बोनतरापुर असुपा ꯑꯁꯤꯗ मागी कैनो ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯥꯏꯅ ꯑꯣꯗꯤꯇꯣꯔꯤꯌꯝꯗꯣ ꯃꯁꯤ ꯑꯥ ꯁꯤꯗꯒꯤ ꯍꯦꯛ ꯃꯗꯨꯒ ꯑꯦꯇꯥꯆ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯣꯏ 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 ꯑꯩꯈꯣꯏꯒꯤ URDS ꯍꯣꯏ ꯕꯣꯟꯇ꯭ꯔꯥꯄꯨꯔꯒꯤ ꯍꯣꯏ ꯑꯣꯐꯤꯁ ꯑꯁꯤꯅꯤ ꯑꯣ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯑꯗꯨꯒ ꯑꯁꯤꯒ ꯅꯠꯇꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯥꯡ ꯂꯩꯃ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯅꯣꯡꯊꯥꯡ ꯂꯩꯃ ꯑꯥ ꯎꯝ मसेदी बोनतरापुर असुपा ꯑꯃꯁꯨ ꯂꯩ ꯑꯥ ꯃꯥꯅ ꯑꯗꯨꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯂꯝꯗ ꯑꯗꯨꯒꯤ ꯃꯊꯪꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯤꯡ ꯂꯥꯎꯅ ꯍꯥꯏꯒꯠꯂꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯥꯇ꯭ꯔ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤꯅ ꯍꯥꯏꯗꯤ ꯃꯀꯣꯛꯁꯤꯡ ꯑꯣꯏꯔꯒ ꯍꯧꯗꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯡ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗ ꯍꯧꯖꯤꯛꯁꯨ ꯃꯥꯏꯔꯣꯡ ꯑꯣ ꯑꯗꯨ ꯔꯥꯖꯃꯅꯤꯁꯨ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔꯅꯤꯅ ꯑꯩ ꯁꯥꯇ꯭ꯔꯅꯤ ꯑꯩ ꯌꯥꯝ ꯑꯣ ꯅꯨꯡꯁꯤ ꯁꯥꯇ꯭ꯔꯅꯤ ꯀꯩꯅꯣꯒꯤ ꯕꯣꯟꯇ꯭ꯔꯥꯄꯨꯔ ꯍꯥꯏ ꯁ꯭ꯀꯨꯜꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯋꯤꯅꯦ ꯍꯣꯏ ꯍꯣꯏ ओजा कुइरेदा बोनतरापुर हाई स्कूल से बोनतरापुर कुइरेना अनंबा 1916 ꯑꯥ कुइरेदा ओजा 1960 एस्टाब्लिशमेंट ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯕꯣꯟꯇꯔꯥꯄꯨꯔꯒ ꯑꯦꯇꯥꯆ ꯑꯣꯏꯅ ꯂꯩꯔꯗꯤ ꯑꯦꯃꯤ ꯁ꯭ꯀꯨꯜ ꯂꯩꯔꯤꯁꯤना 1947 ꯎꯝ ꯎꯝ ओजा बोनतरापुरदा ओजा अहन दगी नो लेखिदे बजु जावरे ꯎꯝ बोनतरापुरदगी अहन दगिना काबो अखोय खंग फाउदा बोनतरापुरगी हाई स्कूल दगी थोप ngतनी ꯎꯝ अदुगा अखोय या ओजा अमाने का ममांगगी दी लेदम अतोप अतोप तौबा अदो बोनतरापुर 60 देगेरा अदोना अदो कुइरा ओजा बोनतरापुर ꯌꯥꯝ ꯇꯣꯛꯑꯦ ꯕꯣꯟꯇ꯭ꯔꯥꯄꯨꯔꯤ ꯃꯤꯁꯦ
ꯑꯩ ꯑꯣꯖꯥꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯔꯦ ꯑꯩ ꯀꯩꯅꯣꯗ ꯌꯦꯡꯉꯗꯤ ꯑꯔꯤꯕ ꯆꯦꯗ ꯌꯦꯡꯉꯗꯤ ꯈꯪꯅꯤ ꯀꯩꯅꯣ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯁꯨ ꯒꯨꯋꯥꯍꯥꯇꯤꯒꯤ ꯀꯔꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯕꯣꯁꯇꯤ ꯗ ꯁ꯭ꯀꯨꯜ ꯆꯥꯎ ꯇꯧꯔꯒ ꯂꯩꯅꯦ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤꯅꯤ ꯍꯥꯏꯕꯒꯨꯝꯕ ꯈ꯭ꯔꯤꯁꯇꯥꯟ ꯕꯣꯁꯇꯤ ꯍꯥꯏꯕ꯭ꯔꯥ ꯍꯣꯏꯅꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯕꯣꯁꯇꯤ ꯍꯥꯏꯔ ꯑꯗꯨꯝ ꯈꯪꯅꯩꯅꯦ ꯍꯥꯏꯗꯤ ꯃꯁꯦ ꯑꯩꯅ ꯀꯩꯅꯣꯗꯩ ꯈꯔ ꯍꯥꯏꯒꯠꯂꯒ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯝꯇ ꯇꯧꯖꯒꯦ ꯃꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯕꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯥꯒꯤ ꯊꯣꯏꯔꯦꯟ ꯃꯁꯤ ꯑꯩꯈꯣꯏ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯃꯥꯁꯦ ꯍꯥꯟꯅ ꯒꯨꯋꯥꯍꯥꯇꯤꯗ ꯀꯩꯅꯣ ꯐꯦꯛꯇꯣꯔꯤ ꯒ꯭ꯂꯥꯛꯁꯣ ꯀꯝꯄꯦꯅꯤꯒꯤ ꯃꯥꯁꯦ ꯀꯩꯅꯣ ꯑꯦꯁꯤꯁꯇꯦꯟ ꯃꯦꯅꯦꯖꯔ ꯀꯩꯅꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤ ꯃꯁꯤꯅ ꯁꯤꯜꯆꯔꯒꯤ ꯑꯩꯈꯣꯏ ꯈꯦꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯥ ꯃꯁꯤꯡ ꯊꯣꯛꯑꯦ ꯏꯅꯛ ꯅꯛꯄꯗ ꯃꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯁꯦ ꯖꯣꯅꯥꯇꯥ ꯀꯣꯂꯦꯖꯇ ꯕꯥꯕꯨ ꯍꯥꯏꯅ ꯑꯣꯖꯥ ꯋꯥꯏꯒꯤ ꯃꯃꯤꯡ ꯇꯥꯕꯤꯔꯝꯃꯅꯤ ꯕꯥꯕꯨ ꯁꯤꯜꯆꯔꯒꯤ ꯕꯥꯕꯨ ꯑꯣꯐꯤꯁꯇ ꯕꯥꯕꯨ ꯁꯤꯡ ꯍꯥꯏꯅ मासे जन भेरी माने डीसी ऑफिस में थोड़ा तो मनी आई मचन हेड क्लर्क होना आई मचन नुपी कोई वजानी नहीं कोई भी वजानी नहीं कोई हिस्ट्री माजों कॉलेज तक वजावा दम चे अदगी आइजु मयुम पारन मतुंग नमा अदई आदा अदुम चक्रगा आइजु पुंसिगी मतम खरा मिजोराम पीडब्ल्यूडी दे हौजरइमी तामो गोलाचिनागी तामो सलाम राजमनी ꯁꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯑꯥꯏꯖꯣꯜ ꯇꯥꯎꯟ ꯑꯥꯏꯖꯣꯜ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ ꯑꯣꯁꯤ ꯑꯣꯏꯔꯝꯃꯦꯕ ꯑꯗꯣ ꯀꯣꯟꯅ ꯃꯥ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ ꯄꯤ ꯑꯣꯏꯅ ꯔꯤꯇꯥꯌꯔ ꯇꯧꯋꯤ ꯍꯧꯖꯤꯛ ꯁꯤꯜꯆꯔ ꯂꯩꯁꯦ ꯑꯩ ꯃꯥꯏ ꯃꯌꯨꯝꯒꯥꯁꯦ ꯑꯩ ꯂꯥꯛꯆꯈ꯭ꯔꯦ ꯑꯩ ꯀꯌꯥ ꯅꯨꯡꯁꯤꯖꯔꯦ ꯆꯥꯛꯀ ꯆꯥꯖꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯔꯤ ꯃꯤꯡ ꯀꯔꯤ ꯕ꯭ꯔꯣꯖꯦꯟꯗ꯭ꯔ ꯀꯩꯌꯨꯝꯅꯣ ꯑꯣꯖꯥ ꯂꯥꯏꯇꯣꯟꯖꯝ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ ꯃꯔꯐꯨ ꯃꯊꯛ ꯄꯨꯟꯁꯤꯕꯤꯀꯣ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯨꯇꯨꯝꯁꯤꯃ ꯌꯥꯝ ꯇꯥꯔꯦ ꯕꯣꯟ ꯇꯔꯥꯄꯨꯔꯗ ꯑꯗꯒꯤ ꯍꯧꯔꯣꯡꯕꯝꯁꯤꯃ ꯇꯤꯟꯅꯔꯨꯕꯅꯤ ꯅꯪꯅ ꯍꯧꯔꯣꯡꯕꯝ ꯇꯥꯔꯦ ꯑꯗꯩ ꯀꯔꯤ ꯌꯨꯝꯅꯥꯛꯅꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯗꯤ ꯀꯥꯝꯕꯝꯅꯤ ꯀꯥꯎ ꯑꯗꯒꯤ ꯀꯩꯅꯣ ꯃꯈꯣꯟ ꯃꯅꯤ ꯍꯣꯏ ꯌꯨꯝꯅꯥꯛ ꯀꯔꯤꯕ ꯃꯣꯛꯁꯥ ꯇꯥꯕꯝꯁꯨ ꯂꯩ ꯃꯥꯅꯦ ꯃꯥ ꯂꯩꯌꯦꯅ ꯌꯥꯝ ꯍꯣꯏ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯁꯨꯅꯕ ꯂꯩꯔꯦꯅꯦ ꯀꯣꯟꯁꯝꯗꯤ ꯂꯩꯇ ꯃꯥꯅ ꯀꯣꯟꯁꯝ ꯂꯩ ꯇꯥꯗꯦ ꯂꯩꯔꯗꯤ ꯍꯥ ꯀꯣꯟꯁꯝ ꯂꯩꯇꯦꯗ ꯑꯩ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯛ ꯑꯇꯩꯗꯤ ꯂꯣꯏ ꯂꯩꯕ ꯕꯥꯃꯣꯟ ꯃꯥꯟꯗꯣꯞ 8ꯅꯦ ꯂꯩꯔꯤꯕ ꯍꯥꯏꯔꯧꯅꯦ ꯊꯤꯌꯨꯅꯦ ꯑꯩ ꯒ꯭ꯋꯥꯂꯤꯗꯨ ꯑꯩꯗꯤ ꯒ꯭ꯋꯥꯂꯤ ꯁꯨꯊꯥ ꯊꯥꯗ꯭ꯔꯕꯅꯤ ꯕꯣꯟ ꯇꯔꯥꯄꯨꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯕꯣꯟ ꯇꯔꯥꯄꯨꯔ ꯑꯣꯏꯅ ꯆꯤꯡꯉꯤ ꯑꯗꯨ ꯆꯤꯡꯉꯤ ꯑꯗꯣ ꯑꯩꯗꯤ ꯃꯄꯥꯟ ꯑꯣꯏꯅ ꯆꯠꯈ꯭ꯔꯦꯕ ꯅꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ 8 ꯁꯥꯡꯉꯤꯕꯁꯦ ꯒꯣꯂꯥꯁꯤꯅꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯒꯣꯂꯥꯁꯤꯅꯥꯗ 2 ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯣꯖꯥ ꯑꯗꯨ ꯑꯩꯒ ꯀꯩꯅꯣꯒꯤ ꯃꯦꯂꯥꯀꯥꯏꯗ ꯑꯃ ꯂꯩꯔꯦ ꯌꯥꯝꯕꯨ ꯌꯥꯝꯗꯦꯗ ꯑꯗꯩ ꯑꯩꯈꯣꯏꯅ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯈꯤꯕꯗꯣ ꯑꯗꯩ ꯁꯣꯝꯗ 3 ꯍꯥꯏꯔ ꯑꯣꯖꯥ 9 ꯕꯨ ꯅꯤꯄꯥꯟ ꯀꯩꯅꯣ ꯑꯣꯖꯥ 9 ꯑꯣ ꯑꯇꯩꯁꯨ ꯍꯥꯏꯗꯤ ꯃꯆꯥ ꯑꯃꯨꯛ ꯁꯤꯡꯂꯨꯞꯇꯤ ꯂꯩꯕ ꯑꯗꯣ ꯃꯥꯡꯗꯣꯞ ꯂꯩꯇꯕꯁꯨ ꯂꯩ ꯁꯤꯡꯂꯨꯞꯇꯤ ꯂꯩꯕ ꯌꯥꯝꯃꯤꯅꯤ ꯒꯣꯂꯥꯁꯤꯅꯥꯗ 2 ꯂꯩꯔꯦ ꯃꯦꯂꯥꯀꯥꯏꯗ ꯑꯃ ꯂꯩꯔꯦ ꯌꯥꯝꯃꯅꯤ ꯕꯥꯇꯣꯟꯒꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦ ꯖꯣꯔꯕꯥꯟꯗꯣꯒꯤ ꯂꯩꯔꯦ ꯑꯣꯖꯥ ꯖꯥꯃꯤꯅ 9 ꯃꯥꯄꯟ 10 ꯕꯨ ꯁꯨꯏꯅꯦ ꯕꯥꯃꯣꯟꯗꯗ ꯕꯥꯃꯣꯟ ꯃꯥꯡꯗꯣꯞ ꯀꯣꯟꯅꯅ ꯂꯩꯕꯁꯦ ꯕꯥꯃꯣꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯃꯤ ꯑꯃꯨꯛ ꯅꯍꯥꯟꯋꯥꯏ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯆꯔꯆꯀ ꯂꯩꯕꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯔꯤ ꯑꯣꯖꯥ ꯈ꯭ꯔꯤꯁꯇꯤꯌꯟꯁꯨ ꯂꯩꯔꯤꯕ꯭ꯔꯣ ꯌꯨꯝ ꯀꯌꯥꯃꯨꯛ ꯈ꯭ꯔꯤꯁꯇꯥꯟꯗꯤ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯆꯪꯕꯗꯤ ꯂꯩꯇꯦ ꯑꯣꯖꯥ ꯃꯣꯏꯒꯤ ꯑꯗꯨꯝ ꯆꯥꯔꯆ ꯑꯣꯏꯅ ꯂꯩꯕꯒꯤ ꯑꯗꯩ ꯑꯄꯣꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯅꯥꯃꯍꯤꯒꯤꯗꯤ ꯃꯩꯇꯩ ꯁꯅꯥꯃꯍꯤꯒꯤꯗꯤ ꯑꯗꯨꯝ ꯃꯆꯤꯠꯇ ꯌꯥꯝꯅ ꯂꯩꯔꯦ ꯂꯩꯌꯦꯕ ꯃꯆꯤꯠꯅꯦ ꯒ꯭ꯔꯨꯞ ꯈꯔ ꯑꯗꯨꯝ ꯂꯩꯔꯦ ꯅꯍꯥꯔꯣꯜꯁꯤꯡ ꯍꯧꯒꯠꯂꯛꯄ ꯌꯣꯡ ꯃꯥꯏꯟꯗꯦꯠ ꯗ꯭ꯔꯣꯌꯤꯡ ꯃꯥꯏꯟꯗꯦꯠ ꯑꯌꯥꯝꯕꯁꯦꯕ ꯃꯩꯇꯩ ꯏꯖꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯣꯏꯅ ꯁꯨꯝ ꯈꯔ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯕꯣꯟ ꯇꯔꯥꯄꯨꯔꯗ 10% ꯃꯨꯛꯇꯤ
ꯃꯣꯏ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯃꯔꯛꯇ ꯑꯗꯨꯝ ꯑꯣ ꯄꯨꯂꯞ ꯄꯨꯟꯅ ꯑꯗꯣ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯂꯥꯏꯕꯛ ꯐꯕꯝꯅ ꯊꯕꯛ ꯊꯅꯥꯒꯤ ꯑꯃꯒꯤ ꯑꯣꯏꯔꯣ ꯃꯄꯥꯟꯗꯒꯤ ꯗꯤꯄꯦꯟ ꯁꯨꯇꯧ ꯇꯧꯗꯕꯁꯦ ꯁꯛꯄ ꯁꯣꯟꯕ ꯍꯥꯏ ꯑꯅꯤꯃꯛꯀꯤ ꯂꯣꯏ ꯐꯪꯕ ꯂꯣꯏ ꯐꯪꯉꯦꯕ ꯃꯤꯒꯤ ꯂꯝꯒꯤꯅ ꯑꯋꯥꯠꯄ ꯂꯩꯕꯅꯤꯅ ꯕꯣꯟ ꯇꯔꯥꯄꯨꯔꯗꯒꯤ ꯋꯥꯏꯕ ꯑꯣ ꯑꯣꯖꯥ ꯑꯩꯈꯣꯏꯁꯤꯒ ꯕꯥꯃꯣꯟꯒꯤ ꯑꯃꯨꯛ ꯃꯄꯥꯟꯗꯒꯤ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯥ ꯄꯨꯡ ꯌꯩꯕꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯂꯩꯇꯦ ꯑꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥ ꯈꯔ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯏ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄꯁꯦ ꯑꯍꯣꯏ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯗꯣꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯗꯗꯅ ꯑꯩꯈꯣoi ꯂꯥꯏꯔꯤꯛ ꯂꯣꯟꯗ ꯈꯨꯃꯥꯡ ꯆꯥꯎꯁꯟꯈꯤꯗꯅ ꯍꯣꯏ ꯍꯣꯏ ꯕꯥꯃꯣꯟꯁꯨ ꯉꯥꯏ ꯈꯔꯕꯨ ꯋꯥꯊꯔꯛꯄ ꯇꯧꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯂꯣꯝꯗ ꯊꯕꯛ ꯇꯧꯕꯒꯤ ꯏꯔꯥꯡ ꯂꯥꯏꯔꯤꯛ ꯍꯩꯔꯛꯑꯕꯅꯤꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯇꯅ ꯆꯥꯀ꯭ꯔꯤ ꯇꯧꯕꯒꯤ ꯀꯔꯤꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯁꯤꯅ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯨꯂꯥꯏꯔꯤ ꯑꯩꯈꯣꯏ ꯕꯣꯟ ꯇꯔꯥꯄꯨꯔꯗ ꯊꯕꯛꯁꯤ ꯅꯣꯡꯃꯗ 2, 3, 4 ꯐꯥꯎ ꯊꯣꯛꯄ ꯌꯥꯎꯏ ꯑꯗꯨ ꯑꯗꯨꯝ ꯋꯥꯠꯇꯦ ꯋꯥꯠꯇꯦ ꯕꯣꯟ ꯇꯔꯥꯄꯨꯔꯁꯤꯗꯤ ꯆꯥꯎꯕꯅꯤꯅ ꯅꯣꯡꯃꯗ ꯊꯕꯛ 4 ꯊꯣꯛꯄ ꯌꯥꯎꯔꯤ ꯀꯅꯥꯒꯨꯝꯕ ꯕꯁꯔ ꯀꯅꯥꯒꯨꯝꯕ ꯁꯣꯔꯥꯠ ꯀꯅꯥꯒꯨꯝꯕ ꯑꯗꯨꯋꯥꯏꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯂꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯨꯂꯥꯏ ꯑꯗꯨꯕꯨ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯌꯩꯕꯗ ꯈꯤꯇꯪꯗꯤ ꯋꯥꯊꯔꯛꯄꯒꯤ ꯀꯩꯅꯣꯝꯃꯗꯤ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯑꯣꯖꯥꯁꯤꯡ ꯌꯨꯝꯗ ꯆꯠꯀꯦ ꯈꯟꯕꯗꯣ ꯁꯤꯗ ꯄꯨꯂꯞ ꯂꯩ ꯊꯦꯡꯅꯕꯤꯗꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯃꯅꯤꯟꯗ꯭ꯔꯕꯨ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯣ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯑꯣꯟꯊꯣꯛꯅ ꯃꯑꯣꯡ ꯆꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯀꯩꯅꯣ ꯃꯑꯣꯡ ꯆꯥꯗꯕ ꯑꯣꯖꯥ ꯃꯅꯤꯟꯗ꯭ꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯍꯧꯖꯤꯛ ꯊꯥꯒꯠꯇꯧꯔꯕꯅꯤ ꯋꯥꯔꯤ ꯑꯃ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯦꯞꯄꯤꯕ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯍꯣꯏ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯄꯣꯛꯏꯕ ꯃꯁꯤꯒꯤ ꯊꯣꯡꯁꯦ ꯍꯣꯏ ꯃꯁꯤ ꯑꯣꯖꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒꯗꯤ ꯑꯣꯖꯥꯒꯤ ꯔꯦꯀꯣꯔꯗꯤꯡꯗ ꯂꯩꯍꯧ ꯇꯥꯔꯒꯗꯤ ꯃꯁꯤ ꯇꯨꯡꯂꯝ ꯆꯠꯄꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯕꯅ ꯃꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯍꯤꯁꯇꯣꯔꯤꯀꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯍꯣꯏ ꯐꯪꯕ ꯉꯝꯒꯅꯤ ꯃꯗꯨ ꯈꯛꯇꯪ ꯑꯩ ꯍꯥꯏꯕꯤꯌꯣ ꯑꯣꯖꯥꯗ ꯃꯁꯤ ꯑꯩ ꯔꯤꯂꯦꯠ ꯇꯧꯖꯅꯤꯡꯉꯦ ꯑꯩꯈꯣꯏ ꯕꯣꯟ ꯇꯔꯥꯄꯨꯔꯁꯦ ꯌꯥꯝꯅ ꯕꯦꯛꯋꯥꯔꯗ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯍꯣꯏ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯊꯣꯡ ꯐꯒꯠꯂꯛꯄ ꯃꯔꯨꯑꯣꯏꯅ ꯑꯁꯤꯒꯤ ꯊꯣꯡꯁꯤꯃ ꯂꯥꯛꯄꯁꯤꯗ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯁꯤꯅꯥꯔꯤꯑꯣ ꯑꯃ ꯍꯣꯡꯉꯦ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯦ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯦ ꯑꯗꯣ ꯃꯁꯤ ꯄꯨꯔꯛꯄꯒꯤ ꯋꯥꯔꯤꯁꯦ ꯍꯣꯏ ꯃꯁꯤ ꯑꯩ ꯈꯤꯇꯪ ꯍꯥꯏꯕꯤꯔꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯃꯁꯤ ꯑꯍꯟꯁꯤꯒꯤ ꯃꯇꯦꯡ ꯑꯍꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯖꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯄ꯭ꯔꯖꯥꯅ ꯉꯝꯗꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯂꯧꯔꯝꯗꯥꯏꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯕ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯊꯣꯡꯁꯦ ꯄꯨꯔꯛꯄꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯤ ꯏꯕꯥꯏ ꯊꯣꯛꯏ ꯑꯩꯒꯤ ꯏꯕꯥꯏ ꯑꯍꯟ ꯂꯥꯏꯇꯣꯟꯖꯝ ꯕ꯭ꯔꯣꯖꯦꯟꯗ꯭ꯔ ꯃꯥꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒꯁꯤ ꯑꯁꯤ ꯑꯩ ꯃꯃꯥꯡꯗ ꯈꯤꯇꯪ ꯄꯟꯖꯈꯤꯕꯗꯣ ꯑꯁꯤꯒꯤ ꯊꯣꯡꯁꯤꯒꯤ ꯃꯊꯛꯁꯤꯅ ꯙꯂꯥꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯁꯨꯅꯥꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯗꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯁꯨꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯗꯕ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯑꯁꯤꯗ ꯊꯣꯡ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯁꯤꯒ ꯃꯇꯝꯗꯨꯒ ꯂꯥꯏꯕꯛ ꯁꯥ ꯇꯤꯟꯅꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒꯤꯔꯤꯟꯗ꯭ꯔ ꯃꯣꯜꯂꯤꯛ ꯍꯥꯏꯗꯅ ꯙꯂꯥꯏꯒꯤ MLA ꯀꯣꯡꯒ꯭ꯔꯦꯁꯀꯤ MLAꯁꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯁꯤꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯗꯨꯒ ꯏꯕꯥꯏꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯅꯤ ꯑꯩꯒꯤꯗꯤ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯀꯥꯡꯉꯕꯝ ꯃꯅꯤꯀꯨꯃꯥꯔ ꯑꯃꯁꯨꯡ ꯁꯤꯅꯥꯝ ꯀꯃꯜ ꯃꯈꯣꯏ ꯑꯅꯤꯒ ꯀꯣꯟꯅꯅ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯁꯤꯒ ꯍꯪꯅꯔꯒ ꯑꯗꯨꯒꯩꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩ ꯏꯁꯥꯃꯛ ꯑꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯀꯪꯒꯥꯁꯤꯡꯁꯤꯒ ꯇꯧꯔꯒ ꯑꯍꯤꯡ ꯀꯥꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒ ꯀꯩꯅꯣꯁꯦ ꯒꯤꯔꯤꯟꯗ꯭ꯔ ꯃꯣꯜꯂꯤꯛꯁꯦ ꯃꯟꯇ꯭ꯔꯤ ꯑꯣꯏ ꯑꯣꯟꯂꯤ 13 months ꯃꯥ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯝꯁꯤꯒ ꯂꯧꯖꯍꯧꯕꯅꯤ ꯃꯁꯤꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯤꯡꯗꯒ ꯆꯠꯇꯅ ꯅꯨꯡꯗꯥꯡꯗꯒ ꯆꯠꯇꯅ ꯃꯗꯨ ꯍꯣꯏꯅꯦ ꯃꯁꯤ ꯂꯩꯇ꯭ꯔꯤꯉꯩꯗꯣ ꯑꯩ ꯈꯪꯖꯍꯧꯏꯅꯦ ꯍꯣꯏ ꯑꯗꯨ ꯌꯥꯝ ꯆꯠꯇꯅ ꯋꯥꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯁꯤꯒꯨꯝꯕ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯁꯤꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯡ ꯂꯥꯟꯅ ꯆꯠꯀꯗꯧꯕꯁꯦ ꯃꯁꯤ ꯀꯤꯅ ꯆꯠꯅꯗꯦ ꯑꯗꯒꯤ ꯀꯩꯊꯦꯜ ꯀꯥꯟꯅꯔꯝꯗꯦ ꯌꯥꯝꯅ ꯋꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ
ꯊꯥꯎ ꯊꯨꯝꯁꯦ ꯇꯥꯡꯈꯠꯀꯗ꯭ꯔꯥ ꯍꯥꯏꯅꯅꯦ ꯎꯝ. ꯑꯩꯈꯣꯏ ꯇꯝꯅ ꯕꯣꯟ ꯇꯔꯥꯄꯨꯔ ꯃꯤꯁꯤꯡꯅ ꯊꯋꯥꯏ ꯋꯥꯅꯕ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯑꯋꯥ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏ ꯀꯣꯛꯆꯔꯦ ꯃꯁꯤ ꯑꯍꯟꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯑꯝꯇ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗ ꯍꯦꯛꯇ ꯆꯠꯂꯨꯁꯤ ꯍꯦꯛꯇ ꯑꯃꯗꯤ ꯑꯍꯟ ꯑꯃ ꯑꯣꯏꯅꯅꯦ ꯏꯁ ꯅꯣꯏ ꯆꯠꯂꯨꯔꯣ ꯅꯍꯥꯔꯣ ꯅꯣꯏ ꯆꯠꯂꯨꯔꯣꯅ ꯍꯥꯏꯗꯕ ꯃꯥ ꯊꯋꯥꯏ ꯌꯥꯎꯅ ꯃꯣꯏ ꯆꯠꯇꯅ ꯅꯨꯡꯗꯥꯡꯗ ꯑꯍꯤꯡꯗꯒ ꯆꯠꯂꯤꯁꯦ ꯑꯗꯨꯗ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯑꯥ ꯀꯔꯤꯕ ꯗꯔꯃꯤꯑꯕ ꯗꯣꯔꯃꯤ ꯗꯔꯃꯤ ꯊꯣꯡꯒꯤ ꯋꯥꯔꯤ ꯇꯥꯔꯦ ꯉꯁꯤꯒꯤꯁꯤꯗꯤ ꯉꯁꯤ ꯑꯗ ꯑꯩꯈꯣꯏꯗꯤ ꯗꯣꯔꯃꯤ ꯊꯣꯡ ꯍꯥꯏꯖꯗꯦ ꯑꯩꯈꯣꯏꯗꯤ ꯕꯣꯟ ꯇꯔꯥꯄꯨꯔ ꯊꯣꯡ ꯕꯣꯟ ꯇꯔꯥꯄꯨꯔ ꯊꯣꯡ ꯖꯥꯁꯤꯒ ꯃꯔꯛꯇꯅꯦ ꯑꯥ. ꯑꯗꯨꯝ ꯃꯁꯤ ꯅꯣꯛꯅꯤꯡꯕꯒꯤ ꯋꯥꯔꯤꯅꯤꯗ ꯑꯥ. ꯑꯗꯩ ꯀꯟꯐ꯭ꯌꯨꯖꯟ ꯇꯤꯅꯗꯦ ꯑꯥ ꯑꯩꯈꯣꯏꯅ ꯁꯨꯅꯥꯏꯅꯤ ꯁꯨꯅꯥꯏꯒ ꯑꯁꯤꯒꯤ ꯑꯍꯟꯁꯤꯅ ꯗꯣꯂꯥꯏꯅꯤ ꯗꯣꯂꯥꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯥ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯕꯤꯖꯦꯄꯤꯗ ꯌꯥꯝ ꯑꯥ ꯄꯥꯝꯖꯩ ꯑꯥ ꯑꯥ ꯕꯤꯖꯦꯄꯤ ꯂꯩꯕ ꯑꯥ ꯑꯗꯣ ꯑꯍꯟꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁꯅꯤ ꯑꯥ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯀ ꯕꯤꯖꯦꯄꯤ ꯄꯨꯜꯂꯒꯅꯦ ꯑꯥ ꯑꯍꯟꯁꯤꯅ ꯃꯀꯣꯛ ꯆꯤꯡꯉꯒ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯜꯂꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯃ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯇꯝꯕꯤꯔꯛꯄꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯌꯥꯝ ꯆꯠꯇꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏ ꯑꯍꯟꯁꯤꯒꯤ ꯃꯇꯦꯡꯅ ꯇꯧꯖꯕꯅꯤ ꯍꯥꯏꯕꯗ ꯍꯣꯏ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯤꯒꯤ ꯊꯣꯡꯁꯦ ꯍꯧꯖꯤꯛ ꯃꯃꯤꯡ ꯊꯣꯟꯗ꯭ꯔꯤ ꯕꯣꯟ ꯇꯔꯥꯄꯨꯔ ꯊꯣꯡ ꯍꯥꯏꯅ ꯊꯥꯕꯤꯔꯣ ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯊꯣꯡ ꯍꯥꯏꯔ ꯑꯗꯨꯝ ꯈꯪꯉꯤ ꯑꯥ ꯅꯠꯇꯦ ꯑꯌꯥꯕ ꯌꯥꯎꯅꯅꯦ ꯑꯩꯈꯣꯏ ꯕꯣꯟ ꯇꯔꯥꯄꯨꯔ ꯕꯤꯆ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯃꯦꯖꯣꯔ ꯑꯣꯖꯥ ꯒꯪꯒꯥ ꯑꯣꯖꯥ ꯕꯣꯔꯖꯦꯟꯗ꯭ꯔꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃꯁꯨ ꯅꯠꯇꯦꯅꯦ ꯑꯣꯖꯥꯁꯨ ꯑꯗꯨꯝ ꯌꯥꯎ ꯑꯣꯖꯥ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅ ꯕꯤꯔꯦꯟ ꯀꯧꯏ ꯕꯤꯔꯦꯟ ꯑꯥꯎ ꯃꯁꯤꯗ ꯑꯥ ꯊꯣꯡꯒꯤ ꯋꯥꯔꯤ ꯇꯧꯕꯗ ꯃꯤ ꯈꯔꯒꯤꯗꯤ ꯃꯇꯦꯡ ꯑꯣ ꯃꯥꯏꯃꯣ ꯍꯌꯦꯡ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯡ ꯌꯥꯎꯔꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯕꯤꯃꯣꯜ ꯂꯥꯏꯁ꯭ꯔꯝ ꯕꯤꯃꯣꯜ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯀꯩꯅꯣꯗꯣ ꯙꯤꯔꯦꯟ ꯅꯣꯡꯊꯣꯝꯕꯝ ꯙꯤꯔꯦꯟ ꯑꯣꯖꯥ ꯈꯪꯕꯤꯔꯝꯒꯅꯤ ꯙꯤꯔꯦꯟ ꯍꯥꯏꯅ ꯙꯤꯔꯦꯟ ꯈꯪꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯙꯤꯔꯦꯟ ꯃꯥꯒꯤꯁꯨ ꯗꯥꯟ ꯂꯩ ꯍꯥꯏꯗꯤ ꯃꯥꯁꯨ ꯃꯇꯝꯗ ꯀꯣꯡꯒ꯭ꯔꯦꯁꯅꯤꯅ ꯑꯗꯨꯅ ꯅꯥꯀꯟꯅꯅꯦ ꯁꯨꯅꯥꯏꯒꯤꯁꯨ ꯃꯇꯝꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯕ ꯑꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯅ ꯑꯃꯨꯛ ꯐꯥꯅ ꯃꯉꯣꯟꯗ ꯍꯥꯏꯍꯟꯕ ꯑꯩꯈꯣꯏꯒꯤ ꯁꯨꯅꯥꯏ ꯁꯨꯅꯔꯤ ꯁꯥꯕ ꯌꯥꯔꯔꯣꯏ ꯈꯨꯠꯂꯥꯏ ꯁꯣꯟꯗꯒꯤ ꯏꯜꯂꯨ ꯍꯥꯏꯅ ꯃꯇꯝꯗꯨꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯁꯨꯅꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯥꯃꯨꯜ ꯍꯛ ꯃꯥꯛꯁꯦ ꯐꯥꯔꯒ ꯃꯥꯅ ꯑꯃꯨꯛ ꯖꯤꯇꯦꯟꯗ꯭ꯔ ꯃꯣꯂꯤꯛꯁꯤꯒ ꯍꯥꯏꯍꯜꯂꯤꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯔꯣꯜ ꯀꯌꯥꯃꯨꯛꯁꯨ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯣꯡꯁꯦ ꯑꯩꯈꯣꯏ ꯊꯤꯖꯔꯤꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯣꯡꯁꯤꯒꯤ ꯋꯥꯍꯩ ꯄꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯖꯤꯇꯦꯟꯗ꯭ꯔ ꯃꯣꯂꯤꯛ ꯍꯥꯏꯗꯤ ꯕꯣꯟ ꯇꯔꯥꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯃꯜ ꯈꯪꯕ ꯎꯆꯔꯤ ꯍꯥꯏꯗꯤ ꯑꯣꯖꯥ ꯃꯅꯤꯟꯗ꯭ꯔꯒꯤ ꯈꯨꯊꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯖꯤꯇꯦꯟꯗ꯭ꯔ ꯃꯣꯂꯤꯛꯄꯨ ꯑꯩꯈꯣꯏ ꯍꯟꯅ ꯊꯥꯒꯠꯆꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯧꯅꯣꯏ ꯈꯪꯕ ꯎꯆꯔꯤ ꯑꯩ ꯃꯁꯤ ꯈꯔ ꯍꯥꯏꯖꯒꯦ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯑꯣꯏꯅ ꯊꯦꯡꯛ ꯌꯨ